loina ngasigi isai pungphan nabagidamagta musician oina lingbirakliba isil nausing puju tara nausari loina na nagi isai asigi pungphan nabagidamagta isai sapigadoriba sapigadoribi khwai pumamagsu tara nausari ngasigi thauram ase tara homdoi suba Viso Institute of Music ki tara homdoi foundation deni tawdabu masigi mamangda sino officially oina oiraba matung ni tara haijabani tasena makti 2007 dagi unofficially adu mangang sing isai tabi tabi padi de mawjare adu ngasi fawbasida mai pakraba isai naw adum khara adum yauki adu bu isai loinamak hairagasu fawba haibam lakandadi for example doctor ama harkanda specialist doctor ana haiba matongan ba yawdo atukanda afawba sinipanina isai haidi hairagasu adugi special oibado grab tawba ngam nawdaba natraga khudong chagidaba natraga kaigumba khudong chadaba kharadagi mina sakhangba ma poyawdaba oiragasu mai thiri haina di hanbigino batam yam lairi yam hona kisi aduga magi batam duna poraktona hena honaraga soidana mai papo oibiro haibagi wafamsi mayam khudimaka thamjaningbagi sinjai bisai thum magi thoramne loina ngasigi samnaba phangsi adugi damakta adugi wakhalon siena bagi damakta sinjai rune ngasigi thoram asida Grace artist edi si institute asidagi thokiba mayamna khangnaraba saisakpa sing loina mayamna pamnariba sanairabi saisakpa sing moina khoto tawbigani loina ai ngasigi nauna grum tawjaraiba nauna pakiyade na honazaraiba ai gi satra satri karasu mayamna khoto tawjage aduga angangsingdugi feedback su pibiraga asi tawragadi hena fadi natraga kain poptaksing pibinadasu mayamna narugna hangatsai masi haraga aigi welcome address amasung ki sinre hogi candle Dokter ya moi ani hong kumbadan wangang jega kui makata program sing thadwa sem sajage candle lighting to go isal sing hoisi lao le bola lao mateng pangma anu candle lighting to ga makata dokter sing matang wangang ba sing sajage thagachari mayam lamding elangwam laikai to mayam isai lei oja bisogi foundation day celebration mayam isai numai gi thorum apchari mayam aigi sija ubong pangsing live show yung biga sing lakbiro aduga isai pungphan di hajaw tare lo foto ka litan talo ai adu taro ai lai thage thagachuri 13th foundation day celebration Viso Institute of Music some the short from the BIM ngasi pangthok sabani lakpiri bu live lakpiri phuni mo buthwa chaw phongdok chari Oliveira. Hello, hi. Good evening. This is the 13th Foundation Day celebration Viso of Viso Institute of the
Music BIM. Okay, thank you everyone. Ma'am, the live side of the